Tasengna I last film the Nine Hills One Valley da tasengna sigi kano se ai sigi akiba jangwan da fawba di kuijera bane ado tasengna smaina akhoi gi handak thoi se communal tone ama yaurakane se sima ti ai thajada bane aduna yamna kan laibak thiba bu communal oirakpa gi kano malak pase si kitang si kaigino da si smaina communal hek oira di magi impact se yam lasting oiraga khoi si yamna yam nungai taba future ama khoi gi angang singi future ama yam nungai taba future ama ui aduna akhoi se aina khanbada akhoi Manipur se mini India gumba mani aduna mini India si da mayam ama leiminari aduna pharasu amana lalasu amana kano torasu akhoi mayam se community mayam se amtang fazana chungjan minaraga kaino da maitai ni aduni kuki ni aduni nataba tai mayam su leiri dana ko mayam se changjan minaraga even khoina mainland gi mayang hai ko mayam se su loina tumina leitaba magi ni moigi ni hana tongna dana akhoi mayam amtang punjhalaga sigi pot se phana bamtang kano tawmina ba ma change na khanjai Manipur gi oina khallaga larger kano da khallaga mayam se work tawmina bana hena phane na khanjai kaigino da social media se reality se social media da natana akhoi gi mainland media su ain khan bada akhoi gi ground reality se kitang gyan ta da ba hai tare aduna swai gi pot se akhoi religion nom da pusalakna ga hona ba Manipur da di religion gi kai yadamna leiponte akhoi na ngang oi nge gi religion gi pot se religion da yamna kano tawbase akhoi sunga tarakte aduga akhoi gi mainland gi narrative ki akhoi Hindu Muslim gi type ta akhoi saida pusalak pasu lan gane na khanjai aduna akhoi gi problem this our problem is something else aduna akhoi gi reality se kaino khangdana comment tawriba mayam sidagi khitang kano tawthokpiraga akhoi mayam se pulapna leiminadaba yadeko haibase somda kitang kok thada haningi mayam